ꯑꯩꯈꯣꯏꯒꯤ ꯀꯁꯇꯨꯔꯕꯥ ꯒꯥꯟꯙꯤ ꯕꯤꯗ꯭ꯌꯥꯂaya ꯁ꯭ꯀꯨꯜꯁꯤꯗ ꯋꯥꯔꯜ ꯄꯤꯁ ꯄꯣꯁꯇꯔ ꯀꯟꯇꯦꯁ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯏ ꯃꯁꯤꯒꯤ ꯀꯟꯇꯦꯁ ꯑꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯥꯌꯣꯟꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗ ꯆꯍꯤ 18 33 ꯁꯨꯕ ꯑꯉꯥꯡꯁꯤꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯟꯇꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅꯕ ꯇꯨꯒꯦꯗꯔ ꯑꯦꯖ ꯋꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯏꯀꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯨꯔꯖꯤꯠ ꯄꯤꯇꯩꯒ ꯑꯩꯈꯣꯏ ꯄꯨꯟꯖꯔꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯉꯁꯤ ꯉꯝꯖꯔꯤꯁꯤ ꯀ꯭ꯂꯕꯀꯤ ꯀꯩꯅꯣꯁꯤꯅꯅꯤ ꯃꯇꯦꯡꯁꯤꯅꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯦꯟ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯊ꯭ꯔꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ 4 ꯂꯥꯈꯇꯒꯤ ꯍꯦꯟꯅ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯌꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯃꯔꯥꯏꯕꯛ ꯐꯗꯅ ꯐꯥꯁ ꯇꯥꯈ꯭ꯔꯒꯗꯤ ꯑꯃꯦꯔꯤꯀꯥ ꯐꯥꯎꯕ ꯃꯣꯏ ꯄꯨꯗꯅ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕ ꯌꯥꯎꯅ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯖ ꯄꯤꯔꯛꯀꯗꯣꯔꯤꯅꯤ ꯃꯦꯟ ꯊꯤꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ ꯏꯟꯇꯤꯒ꯭रिꯇꯤ ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯟꯇꯦꯁꯅꯤ ꯇꯨꯒꯦꯗꯔ ꯑꯦꯖ ꯋꯥꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯌꯟ ꯀ꯭ꯂꯕꯀꯤ ꯑꯣꯊꯣꯔꯤꯇꯤꯕꯨ ꯑꯣꯏꯅ ꯃꯥꯏꯀꯩꯒꯤ ꯇꯔꯐꯇꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨ ꯃꯁꯤ ꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯑꯣꯐ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯍꯟꯕ ꯍꯥꯏꯕꯗꯨ ꯍꯥꯏꯔꯒ ꯁꯤ ꯊꯝꯖꯒꯦ Someone else. You can see Uncle